ngasi thokiba thodo athoksingi matangda numidang uramda phonggiba pause singdagi maroiba khara lapacharaga myanggidamakta Manipur Circle News ki maikaidagi paudamjari ahan mata pandam pause de lokhachari polling station taruk amuk Hanna bot Thadanaba CEO Manipur na ECI da Cherol Thakhre pathok sakitaminase ahan matangka ki oina ngarang Manipur da pangthokiba 39 super Lok Sabha mikhal da pamdaba thodok sing thoktuna bot Thadabada अपन आयत पपी किबा इनर मणिपुर पार्लियामेंटरी कंस्टिट्युएंसी की मनुंग सनबा पोलिंग स्टेशन तरुक अमुक हन्ना बोत थादहन्नाबा जॉइंट चीफ इलेक्टोरल ऑफिसर मणिपुर ना इलेक्शन कमीशन ऑफ इंडिया द चेरोल थादुना खंगनखरे मरी लेनबा प्रिसाइडिंग ऑफिसर सिंगना पिखत लकपा रिपोर्ट की मतुंग इन्ना अमुक हन्ना बोत थादनबा रिकमेंड तौरखिबा पोलिंग स्टेशन सिंग अदुदी 3/11 मोइरांग कंपू साजेब अपर प्राइमरी स्कूल 5/31 खोंगमन जोन 5A 10/1 Iroisemba Upper Primary School Eastern Wing 10/6 Iroisemba Upper Primary School Western Wing 10/7 Iroisemba Upper Primary School Middle Wing Amasung 18/22 Khaide Makha Polling Station ni 3/11 Moirang Kampu Sajeb Upper Primary School Ngarang Both Thadanabada Mob Violence Thokpadagi Both Thadanaba Yakhidre Haina Polling Station asigi presiding RK Okendrajit Amasung Sector Officer Namairakpam Sunilna CEO Manipur da complaint tarokhibani 5/31 Khongman Zone 5A gisu Rayot namaram oiduna both Thadanaba Yakhidre Haina Polling Station asigi presiding officer T Ila Basanta CEO da complaint tarokhi 10/1 Iroisemba Upper Primary School Eastern Wing gi presiding officer P Dinesna CEO Manipur da pikhal lakpa report ki matung inna polling station aduda irang tholak thuna mathau tawriba security personnel sing overpower tawraga EVM thugai khibana vote thadanaba yakhidre hairi 10/6 Iroisemba Upper Primary School Western Wing gi presiding officer Hining Subam Surchandrana CEO da pirakpa report ki matung inna polling station asida security personnel sing su overpower tawraga CU BU amasung BBPA gi thugai khi hairi 10/7 Iroisemba Upper Primary School Middle Wing gi presiding officer Konsam Sana Jaubana CEO da pikhalakpa gi report ki matung inna hairiba polling station asimakta su miyamna irang horaktuna security personnel singbo overpower tawraga EVM sing tugai ki hairi 18/22 Khaide Makha polling station gi presiding officer M Sarachandrana CEO Manipur da pirakpa report ki matung inna ngarang bot thadana ringai masak khangdaba mioi kangbu khral sanglaklaga bot ki procedure yaudana bot humphuma thoi namduna thada ki hairi maduna maram oiraga polling station aduda irang thorokpadagi makha tana bot thada bai yadana lep ki hairi presiding officer singna pikhalakpa report adu gi matung inna hairiba polling station taruk asi amuk hanna mikhal pangthoknaba CEO Manipurna aiba Cherol ama thaduna election commission of India da wakat khibani Makhataba pauses pandam pause na phongli polling station da nongmai kapsul lamba sing phagat khare taminase Moirang Kampu Primary School both thadaringai ngarang mai kapsin duna ahal ama aso apan nangkiba thoduk aduta senaba mioi ahu Manipur police na phabangam khare hairi thoduk aduta senabani haiba police na phagalaba mioi ahu madudi Laison Bam Jameson sahi kunthra mari nongthom bam ratan sahi nifu tarit amadi khumuk sam angamba sahi kunthra ni thoini Makoidagi live immunization nipani yauba point kuntrani toi pistol ama mobile phone ahum car ama amadi sale oina lupa lakh ama makhai phagat pangam khi hairi pharaba khulai ga konana mioi singadu Porompat police station da sinakhi bagaloina case ama lokhat khre hairi bari sarmana lalle haijagada bani haina khongjang changchin khre pandam pausina phongbani ya school assembly constituency ki manung sanbo wangkhai mai hobam lampak tangrang pangthokiba Lok Sabha mikhal ga mari lainana mafam aduda lairiba ima ibel singda BJYM gi hana gi president Manohar mayum bari sarmana chatharamba thawang adu lalle haijagada bani haina mafam adu gi ima singna wakat mifam chathakre wangkhai mai hobam lampak ta chathakhibo wakat mifam aduda saru yakhibi W Soniana phongdokibada Mikhal ingna sikna pangthok lingaida bari sarma amadi maha ki kangbu khara laklaga imai bel singda usi thawoidaba thawong chathaduna irang sagatpa amadi nongmai puthoktuna ki yakhang pirambage thawong yaning de hairi yamna lebak macha tadaba mawongda chatharamba thawong adugidamakta imai bel singda
लाले हाइजगदबनी हाइखी वकन मिफम अदुदा गन कल्चर यानिंगदे बड़ी शर्मा अमदी महाकी कांगबुना इमा सिंह लाले हाइजगदबनी हाइना थाबा प्लेकार्ड सिंह सजनखी।